Hello mayam, nungaibiribo. Matam kuina video thagaludraba matungda ngasidi video ama namjarai. Aigi nupise nadana hospital da kuina leirure. Aduna video sa matam chana thagapsu ngamaudre adugidamak ngakpigani. Love you. Forever. Lau chapal thongala. Sanga loiba haibasi maktabu matam chana moi chana ba pithagna ai pithagna ba adugumba carrying gumba lobi dragadi ai moi kamain chakhalakani kamaina moi healthy na legani ko aduna kaitare khoi machinja singse soraga ina moi thana ba tawrine ba ko tiyang lak thoi thoi yo yam kaning ba Sar. Kiri. Udah nih. Nang nasa di bokho kan nasa yang mana kita lagi terapa? Angang laura keko. Pai lagi. Si laura ke. Amu basi laura ke. Pai. Laura ke. Nana pura ke. Se. Selek piri. Pura ke ko. Hai chal lagi. Hai pura. Hai put lang lagi. Hai pura ko. Lagi deh na. Ora. Se. Mama yang siri ba. Pigi. Thamge. Kai. Manung samse ko. Phagi daw. Se. Nang tham bios. Asina hanne ba ko. Sangar. Sama bitak ka da ma. Se. Thamge lo rồi. Nallani. Oh. Se thamo. Kya lai taruk ne bula. Sida kya na hom mari lai re. Ani ma. Si tomi. Si box itu thammani. Nungdang kangkhan khalle dana ko. Aduga thammani. Nahan ta pokko da ngai. Nimi thoni ta shoi ba masang ten. Tariet pokko male ba ko. Tay pokko do amadi moi lai ta kat kramale. Ido ko bu do ko. Taruk amadi sita le. Ni ma sita sing thai. Ya. Sida taruk am le. Pa gonda. Sa khai de ni sin. Som da ai ti. Housing ja sida ka chang dana ko. Pura nai khai bini moi. Aduna sida khajil la thamis aduga somdong changaga khoina inkol macha aduga somsu jinde myam hori ba somna kan side ko awang lom thang masida ko loin changaga nai khai bine aduna sida khajil la thamis ni han pi ngai dana khara phai adu chaura kan dadi pura berane aduga adum sengna dum myam haijege sida leba singje ga kaida usha gomba haitare ko aduga waru ga ya myam yauri bine ba sise koi da kaimta kana deba ko adu myam na mai tikning guna traga khoi ki ahalam noiraga na aidi sing san bagi aidi sing thina ba khop leiraga di ko anak pa iga lamnak na ba mi yauraga di kameni biro ai dum free dum pithok chagi mem ai khoi da free dum ta leira pone ba asi dum aidi nongju nongsa asi dum free dum mang dum kanga ko mayam ngasi video si yam detail do mathang lagi blog se toina thagat pangam na ba honajarage yumge ana layeng ke atoro matungda matam phangakpane aduna mayam sobibi adegi all subscriber hana subscriber khudimak kameni biro like nambiro pamdraga dislike nambiro kaim kai te do gidi ko see you